ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯌꯨꯉꯥꯡ ꯁꯨꯡꯐꯝ ꯑꯆꯧꯕ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯔꯝꯂꯦ꯫ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁꯅ ꯌꯨꯉꯥꯡ ꯁꯨꯡꯐꯝ ꯐꯦꯛꯇꯔꯤ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯥꯡ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯈꯣꯡꯖꯣꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯌꯨꯉꯥꯡ ꯁꯨꯡꯐꯝ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯈꯣꯡꯖꯣꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯕꯣꯕꯣ ꯆꯍꯤ 94 ꯑꯄꯣꯛꯄ ꯅꯣꯀꯜꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯕꯣꯕꯣꯗꯤ ꯂꯩꯔꯝꯗꯕꯗꯒꯤ ꯐꯥꯕ ꯐꯪꯈꯤꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒ ꯐꯥꯒꯠꯂꯛꯈꯤ ꯍꯥꯏꯔꯤ꯫ मागी पैसा की प्राइस की प्राइस की लेवलिंग दो बजे पैसा था बजे पैसा था रे मानी